Amit Shahana chair lauduna security review meeting pangthokre emergency lauthoktuna Manipur da president rule sangdoklaba yana leiri oza hai wafumza oza kamain thambe yaza ahan makta da notice window television gi ayuki news analysis meng tabir punampu ikopnona khurumjari loina na no sahi 2026 sangakpa asigi damakta su lakadoriba akhoi saliba sahi si punamak yaifaminaba akhoi da leiriba awana punamak se kokpa kohonba ngamba sahi ama taibong mapuna pina virasunu haidana masigi wisumasu notice window television ko thangda miyamda masima pijari lerel masi ang Amit Shahana siya lauraga Manipur gi governor aduga Manipur gi chief secretary tongan bo official sing yauna security advisor nung yauraga Manipur gi matangda kanagi wafam siyamna crucial loiba yamna hui kitang kara security kara top secret oiba mifam amani hena aigi mifam degi loje adana masi akhoi gi media da disclose tawdabani na sabsana khana kari khana bano haibasi akoina haiba ngamde but haiba ngamdragasu magi logic ta magi tabu wafam dadi masana popular government semba adi IDP hanjalanba adi leriba ojik leriba Manipur gi leriba issue mayam haitare ko financial problem lambi thongi kari gi leriba mayam sing uncertainty then mai shaki bo ko ki ba compensation adu si mayam sigi oina dum khana gane bo yamna sangba chatbia discussion ne pungani makhairum chana sathagi ba poni maside da hairi basigi manu wang madadi ai khanaramoy na khale aduna laibasi aduga mai miyeng dagi mana ohening ba mana apam mong da interpret tawraga paper sing da natraga na magi expert sing opinion pibuduna tongan ba pot amani ko madu speculation haibuduni aduna hairi basi de da koina yamna exaggerate obo mong da kanna si sarkar emergency sangdorakani natraga na adu tawni haibadi akoina masi aidi kitang exaggerate oibra haina khali khara aidi kha wafam ji kitang aidi mifam du tasengna disclose tawdana press out thokana sini haidana hairako oidargadi adum black and white and document oina ko koi open keno da adum leigadau ko public domain da leigadau ba adu natabani na masidi kitang hai kar top secret oiba mong da aron bangak pa haiba leba ki tawgadau policy du khanaba nen lawi madugi manungda popular government sembugi jarongani or natragana masi yaroidrogana pia sangdu ba phumso dum khanaram be yai ada oithoi haiba amata leite punamak loina khanaramgani khanabasi de da akoina yengadoidi kari step local ai haibudune moina khana akoina yengadoiba hayengdi hairiba meeting sigi matungda Manipur government na Manipura kari thabak local ai haibudune moina khanagi bagi outcome no tholakadoise aduga khanari badu kari no haibududi hujiki oina koin sabchana amta haibunga moi adu hairiba manung sidum oine buko sarkar sembagi pr sangdokpagi or natragana laiba IDP singi laiba settlement ge kari ge aduga dagi financial crisis ki mayam adum khanarani manadi khanadaba yararoeba maramdi hujiji Manipur le problem khanadana hayang adada kanoda kanogi new year ki natragana festival khanar ya bhona debu adum khanara ne boko ada khanari ba potu da tentative oina akoina side de threshold du sida lei sida hena akoi emphasis pi haibududi akoina public disclose tawdabani na akoina madu sabsara haiba ngamde adu hayeng masi akoina khangadu si kaino haiba khanda government na local initiative to thabak tu adugi matungina se samna haikanda mana sarkar sembagi plan ama tawre enkhalo adu ta sarkar sembagi possibility am khanaramani or natragana masi IDP singsi yam tu settlement tawna ba mai area kem sida sibai nungbai si tawro kol tawkhalagadi madu IDP singi settlement tawna bagi na adum khan adada madugi potu yawbuduni tawkadoise then arupia sangdokpugi oiragana masi kari tawgani ko kane hana se sarkar semak taragadi ko emergency lauthorok pa adagi magi mayam leramane buko Simyam singi oifam thokpa ngaktani ado oining bamu oijarasanu maram lebak palina khana da biar weba ado khana gani khana badu da akoina hekta maksi oirangani haina haibudu de aidi amagi oira amagera vote tawbagi oigera pia sangdopagi oigera sarkar sembagi oigera any masida akoina sai area sida ni haina eta akoina ata haibase masidi aidi aigi oina di masi khitang reserve tawjeningi ado hayeng khangadoridi khanariba poching adu Manipur government na local iba step to gi matung ina haiba posida si
ꯉꯩꯗꯤ ꯃꯣꯏꯅ ꯈꯟꯅꯕꯗꯨꯗ ꯌꯥꯎꯕꯅꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯗꯨꯗꯒꯤ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ